February ki tang ama World's Wetlands Day numit asiga mari lenana Loktak Lake ki maru oiba sing hena kangbaga loinana pat asida Peeriba Cheitheng Singdagi Mutkhidanaba Eikhoi Punna Hotnaminnashi haina hanagi Union Minister of State for Education and External Affairs Dr. Ranjan miyamda appeal tawrakli numit asiga mari lenana Dr. Ranjan na thadoraki cherol amada leipaga sigi awang nongpok lamdamda kwaidi chauba fresh water lake oiriba Loktak Lake miyoibagi thabak thorum singna maram oiduna haktengnana natraga nakoinana awa Cheitheng piri Mausagi khalda chauna ohung balakpa itai bere semkalakpadagi Loktak Lake ki hydrological rhythm da chauna akaiba piri seasonal water fluctuation mangkiba sedimentation ki chang wangkhalakpa ka hena pat asigi mafam ayambada fumdi singna kupsilakpa kaya asina isingi quality hantharakpa dissolved oxygen ki chang hantharakpa amasung pat asigi ising tamak leiba ahangba mafam sing hanthali Pumnamak asina Malayamda amata ngairaba atauba National Park Kaibul Lamjau National Park ta sokhanduna sangaigi punsida chauna singnaba ama oiri masanatana part asida tangduna leiriba miyamgi punsirol amasung senmitlon sokhalli oirakliba fibam masidagi part asibu kannanaba natural hydrological process ningthina leihanba tangai fade part asigi ecological important adu ekoi khuding makna khangminnaba kalonena Loktak Development Authority LDA yauna mari leinaba singna miyamga punna thabak tawminaba mathautai haina cherol asida phangdurakli